ngasi 91.2 Diamond Radio Channel sida ngasigi aikoigi ahum suba numit chanba numit ke aikoigi pangthok chariba sumang kumai sumang lila Diamond gi ahan ba sumang festival asigi ahum chanba numit ki aikoigi ngasigi mami artist association gi aikoigi lila roi miyamna toido hendona khangna biraba matam kuina lila da amadi film kaya da toido hendona choba daita amadi miyamna ubikraba sakhang bikraba limabam deni aikoigi studio da lengsen biraktuna leire do ngasigi pangthok doriba festival asigi mari lenana miyam da kuina sandok charakliba masigi tangkak amoina lila hodringe gi mangoina na ngayaktang wari khajiktang chanaraga lila asigi mari lenana festival asigi mari lenana madugi tanja matang logjaba do aikoigi studio da lengsen birakba deni limabam ahan mamakta da Diamond Radio gi maikai degi taram nokchari amadi thagachaba phongdokchari yam nungaijai akoigi nungsiraba maru James ki skumba Diamond Radio sida changjaba phangdana sibu tabi basingi mafamda ngasi aina karigumba wafum khadam phongdoksaba si tahan bibagi damakta su Diamond Radio amsung James boy maikai degi su haninga litang thagaba phongdoksari yam nungaijai ngasigi pangthokodoriba festival asigi ngasigi lila asigi maming akoigi sambalgi hawai mato lila si kana oja kharani bibin Ranjit Ningthauja oja Ranjit Ningthauja thodokna myam khangbiba sali sumang laiba Ranjit Ningthauja ni bibani aduga lila sigi direction na takpi tambibana myamgi actor kogi nusijiraba oja Narendra Ningomba aduga hojik pawda so se kya muk sana biragi lila se na sigi so si akoi su am nongno phongoni masi la se mamangi koigi Manipur State Sumala Council na sinba ningtham kumai masi nangnaba na phongoni aduduna so si chawna hoju phawda koi 20 muki maya da sanara madra na khalle duration je dum punga makai pungani me agum pungani di sanagane khalle chong chu noizare aduga lila si akoigi lakadoriba February da pangthokodoriba State Kala Academy gi festival sida puthokodaba lila mo ibibra aduga atopa masigina kari karamba lila torambirige akoi lakadoriba Manipur State Kala Academy da bin sinba festival sida pangthokba sida akhona puthokodoriba lila sina oja manaubi na ibiba nungsi launambi hariba lila si hoina akhona utchagani aduga hujuji myamda sanajagadoriba lila sina mamangda pangthokkiba ningtham festival da utchagiba lila duni yam nungaijare aduga hujik iboy ama sumang lila sanglenda chahi khuding gi ningtham festival haiba ma aduga ku State Kala Academy na pangthokpa Manipur Sarkar gi makhada sigumba amaga pangthokliba siga natana atoppa ku Sangai festival da amaga masi huji pangthona bagi akhone yaw saruga jaba hai tare ko adu sigumba ama khoi gi mafam Imphal dagi haidaba mafamda sigumba lojing la da puthara ka da miyam da yenghanana bagi da Diamond Radio na samain sinjaba thonu puning da kari phaubi ai na nungai jo phaujai aidi kai gi noida masi akhoi gi technology sina chawkhalak pagi su oiramba yai na khalli ai khoi gi hojikti samna hairabada aikoina matamamda aigi lam wangjing dagina Imphal si yaw matamda pung ama makhai sangami adubu hojikti aikoina Imphal dagina hojik khongjom de yoribasi sumna khatagi 35-40 minutes katang changya sumain tawdana nomagi chawkhalakpagi lambi sina yangselakpana maram oiraga communication si aduki matik yangselakpa masina maram oiraga aikoigi hojikti lojing loya da haibama laichalakta mafam khudimakta masigi kanabasi phangpana maram oiraga aidi aikoigi tampaki lamsi yam chawba sunate aduga Manipur gi da laiba khundai mafam singsu yam kasu yam chawba aikoigi kai mafam na tena khanjaraga masi mafam khudimakta pangthokpasi aduki matik hena nusinanabagi aikoi miyoiba masengi marakta nusinanabagi jat amagi marakta nusinanabagi achawba lambi ma hangbibane na khanjai yam nungaijai aduga lila sigi aikoigi mapumoiba wari ma lidragasu mayang lendagi haitare temtakna mayam do horen lila singbada nungaina na ba haipetang aduga tabiri besingna su lila si wairak na bagi haitare fatang mayang len gi wari khara thambiyo ahan mukta da radio sibu tabiri ba channel sibu tabiri besingbu aine kongno khrom jabagolena lila si hoji amna problem issue mu oidai ba haitare ko akhoi gi IVF na hainari ba akhoi gi angang akhoi gi angang uba phangjadraba singi mafamda kogi technology na chawkhotpagi matengna loinana angang uhannabagi achauba khongthang ama laiba hariba lambi sida maruoiba paujel piba lila am khaktangni hariba lila si angang uba phangjadraba imung amagi angang ama uhalubada yumdu thorokpa problem ama solve tawigi bagi yamna tentak pawarida sumai thamjaraga aduda solve tawropagi nungaiba mikup ama phangkhiba adugumba lila ama khallamani soina maki nungaigane khalli masida tongan nakanda nokpagi nakan aduga kappagi nakan aduga
ꯅꯨꯡꯁꯤꯅꯕ ꯅꯍꯥꯁꯤꯡꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯃꯆꯜ ꯁꯨꯅ ꯌꯥꯎꯕ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯃꯆꯜ ꯁꯨꯅ ꯏꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯁꯝꯕꯜꯒꯤ ꯍꯋꯥꯏ ꯃꯇꯣꯟ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯏꯕ ꯌꯥꯎꯁꯪꯁꯤꯗ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯀꯔꯤꯒꯨꯝꯕ ꯂꯤꯂꯥꯁꯤ ꯇꯧꯕꯤꯅꯤꯡꯕ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯃꯃꯤ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯑꯣꯐꯤꯁꯇ ꯂꯦꯡꯕꯤꯔꯛꯇꯅ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤ ꯃꯍꯥꯎ ꯑꯃꯇꯪ ꯇꯪꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯣ ꯂꯤꯂꯥꯁꯤ ꯁꯣꯏꯗꯅ ꯌꯦꯡꯕꯤꯌꯨ ꯌꯥꯝ ꯐꯖꯕ ꯑꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯤꯕ ꯁꯨꯃꯥꯡ ꯀꯨꯝꯍꯩꯁꯤꯡꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯦꯁꯦꯖꯁꯤꯡ ꯌꯥꯝꯅ ꯄꯤꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯤꯂꯥꯁꯤꯅꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯁꯨꯃꯥꯡꯗ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯏ ꯆꯣꯞꯂꯔꯣꯏꯗꯧꯕ ꯑꯗꯨꯒꯨꯝꯕ ꯂꯤꯂꯥ ꯑꯃꯅꯤ ꯁꯣꯏꯗꯅ ꯂꯤꯂꯥꯁꯤ ꯌꯥꯎꯁꯪꯗ ꯋꯥꯏꯕꯤꯕ ꯑꯗꯨꯒ ꯀꯥꯎꯕꯤꯒꯅꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯀꯌꯥꯗꯁꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯤꯗ ꯑꯩꯈꯣꯏ ꯂꯤꯂꯥꯅ ꯂꯣꯏ ꯑꯣꯏꯔꯤꯕꯅꯦꯕ ꯃꯁꯤꯃ ꯑꯗꯨꯒ ꯂꯤꯂꯥꯁꯤꯗ ꯀꯔꯤ ꯔꯣꯜꯅꯣ ꯂꯧꯕꯤꯔꯤꯁꯦ ꯂꯤꯂꯥꯁꯤꯗ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯁꯣꯜꯂꯕ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯃꯈꯛꯇꯪ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛꯁꯤ ꯁꯔꯨꯛ 5 ꯊꯣꯛꯄꯒꯤ 4 ꯃꯤꯉꯣꯟꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯞꯅꯒꯤ ꯁꯔꯨꯛ ꯑꯃꯈꯛꯇꯪꯗ ꯌꯥꯝ ꯅꯞꯄꯒ ꯂꯩꯖꯕ ꯏꯃꯨꯡ ꯑꯃꯇꯗ ꯃꯄꯥꯒ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯪ ꯂꯩꯖꯕꯗꯨꯒꯤ ꯃꯅꯨꯡꯗ ꯃꯆꯥꯅꯨꯄꯥꯗꯣ ꯁꯥꯖꯕꯅꯤ ꯍꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯒ ꯍꯧꯖꯤꯛꯀꯤ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯏꯃꯨꯡꯁꯤꯒꯤ ꯃꯕꯨꯡꯁꯤꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯒ ꯍꯥꯏꯐꯦꯠ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯑꯃ ꯂꯩꯅꯒꯦ ꯇꯧꯔꯛꯑꯀꯥꯟꯗ ꯏꯃꯨꯡꯁꯤꯅ ꯄꯥꯝꯗꯕꯗꯒꯤ ꯁꯅꯥ ꯍꯨꯔꯥꯟꯕꯒꯤ ꯑꯆꯧꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯄꯤꯁꯜꯂꯒ ꯃꯉꯣꯟꯗ ꯃꯔꯥꯜ ꯑꯃ ꯄꯤꯁꯜꯂꯒ ꯑꯗꯨꯃꯥꯏꯅ ꯈꯠꯅꯈ꯭ꯔꯒ ꯃꯈꯣꯏꯅꯤꯗꯤ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯁꯇ ꯅꯨꯡꯁꯤ ꯋꯥꯏꯊꯨꯡꯅꯔꯛꯄꯒꯤ ꯐꯖꯕ ꯇꯟꯖꯥꯗꯨꯅꯤ ꯂꯤꯂꯥꯁꯤꯒꯤ ꯑꯆꯧꯕ ꯇꯔꯅꯤꯡ ꯄꯣꯏꯟ ꯑꯣꯏꯔꯛꯏꯁꯦ ꯍꯥꯏꯗꯤ ꯅꯨꯄꯤꯗꯨꯅ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗ ꯇꯥꯔꯛꯄ ꯗꯁꯥ ꯃꯌꯥꯝ ꯑꯗꯨꯗꯒꯤ ꯏꯃꯨꯡꯁꯤꯗꯁꯨ ꯑꯐꯕꯅꯦꯅ ꯈꯜꯂꯒ ꯆꯠꯂꯨꯔꯒ ꯐꯠꯇꯕ ꯑꯣꯏꯔꯝꯕ ꯃꯌꯥꯝꯁꯨ ꯌꯥꯎꯔꯛꯄꯁꯦ ꯑꯗꯨꯗꯨꯅ ꯃꯁꯤꯒꯤ ꯃꯗꯨꯒꯤ ꯇꯔꯅꯤꯡ ꯄꯣꯏꯟꯠꯇꯨꯗ ꯂꯥꯛꯀꯥꯟꯗꯅꯤ ꯑꯣꯖꯥ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯅ ꯏꯕꯤꯔꯛꯄꯗꯁꯨ ꯈ꯭ꯋꯥꯏ ꯐꯖꯔꯤꯁꯦ ꯑꯗꯨꯒ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯑꯣꯖꯥꯅꯁꯨ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯅ ꯍꯦꯟꯅ ꯑꯩꯈꯣꯏꯗꯁꯨ ꯀꯩꯅꯣ ꯇꯧꯕ ꯍꯦꯟꯅ ꯊꯋꯥꯏ ꯆꯪꯅ ꯇꯥꯛꯄꯤꯈꯤꯗꯅ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯌꯥꯕꯤꯕ ꯇꯟꯖꯥ ꯍꯥꯏꯇꯥꯔꯦ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯤꯂꯥ ꯀꯌꯥꯗ ꯑꯗꯒꯤ ꯐꯤꯜꯝꯗ ꯀꯔꯤꯗ ꯑꯩꯈꯣꯏ ꯗꯦꯅꯤꯒꯤ ꯔꯣꯜꯁꯦ ꯃꯌꯥꯝ ꯎꯖꯔꯦ ꯑꯩꯈꯣꯏꯒꯤ ꯅꯦꯒꯦꯇꯤꯞ ꯔꯣꯜ ꯄꯣꯖꯤꯇꯤꯞ ꯔꯣꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯁꯤꯗꯩꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯤꯂꯥꯒꯤ ꯔꯣꯜꯁꯤꯗ ꯑꯩꯅ ꯁꯤꯒꯨꯝꯕ ꯔꯣꯜ ꯑꯃꯗꯤ ꯀꯨꯝꯅꯤꯡꯕꯒ ꯂꯩꯕ ꯃꯈꯣꯏꯒꯤ ꯇꯥꯟꯖꯥ ꯑꯃꯇꯪ ꯃꯌꯥꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯏꯈꯧ ꯂꯥꯡꯕ ꯋꯥꯐꯝꯅꯤ ꯎꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯒ ꯗꯦꯅꯤꯅ ꯀꯨꯝꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯔꯣꯜ ꯑꯃꯇꯪ ꯍꯥꯏꯇꯥꯔꯦꯅꯦ ꯂꯩꯕꯤꯕ꯭ꯔꯥ ꯄꯨꯛꯅꯤꯡꯗꯒ ꯑꯃ ꯑꯅꯤꯒ ꯂꯩꯔꯗꯤ ꯑꯃꯇꯪ ꯑꯩ ꯃꯁꯤ ꯑꯅꯝꯕ ꯃꯇꯝꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯣꯖꯥ ꯃꯅꯥꯎꯕꯤꯒꯤ ꯂꯤꯂꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯁꯥꯈ꯭ꯔꯦ ꯑꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯂꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯑꯩ ꯁꯤꯗ ꯇꯁꯦꯡꯅꯗꯤ ꯍꯟꯗꯛꯀꯤ ꯂꯤꯂꯥꯁꯤꯗ ꯑꯩꯅ ꯑꯄꯥꯝꯕ ꯀꯥꯁ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯄꯥꯝꯕ ꯀꯥꯁ ꯑꯃ ꯌꯥꯎꯔꯤꯌꯦꯗꯤ ꯍꯧꯖꯤꯛꯀꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔ.ꯀꯦ. ꯁꯅꯥꯇꯣꯟ ꯂꯧꯔꯤꯕ ꯅꯨꯄꯥꯁꯦ ꯃꯥꯏ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝ ꯐꯖꯩꯌꯦꯕ ꯑꯗꯨꯕꯨ ꯃꯁꯤ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯤ ꯃꯥꯁꯦ ꯑꯉꯥꯡ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯉꯥꯡ ꯑꯃ ꯃꯉꯣꯟꯗ ꯌꯥꯎꯔꯛꯀꯗꯣꯏꯅꯤ ꯃꯥꯏ ꯅꯨꯄꯤꯁꯤda ꯌꯥꯎꯔꯤꯕ ꯑꯉꯥꯡꯁꯤ ꯃꯥꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯅ ꯂꯧꯔꯨꯕꯗ ꯃꯉꯣꯟꯗ ꯆꯥꯛꯂꯛꯄ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯦꯡꯕꯝ ꯂꯣꯀꯦꯟ ꯏꯅꯥꯎꯁꯤꯅ ꯀꯨꯝꯕꯤꯕꯅꯤ ꯍꯥꯏꯔꯤꯕ ꯀꯦꯔꯦꯛꯇꯔꯁꯦ ꯃꯁꯤ ꯀꯦꯔꯦꯛꯇꯔꯁꯦ ꯌꯥꯝ ꯄꯥꯝꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯃꯗꯨꯃꯛꯇꯤ ꯐꯪꯈꯤꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯄꯥꯝꯖꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯐꯥꯎ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯑꯗꯨꯒ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯃꯈꯜ ꯃꯈꯜ ꯌꯥꯝꯅ ꯀꯨꯝꯕꯤꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯁꯨꯃꯥꯡ ꯂꯤꯂꯥꯒꯤ ꯃꯆꯤꯠꯁꯤꯗ ꯑꯃꯨꯛ ꯍꯥꯏꯖꯒꯦ ꯂꯤꯂꯥꯁꯤ ꯁꯤꯊꯔꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯤꯂꯥꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥꯁꯤ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯕꯗꯒꯤ ꯁꯤꯊꯔꯛꯑꯦ ꯍꯥꯏ ꯁꯨꯃꯥꯡ ꯂꯤꯂꯥꯗꯤ ꯑꯗꯨꯝ ꯇꯧꯅꯔꯤꯀꯣ ꯋꯥꯔꯤꯗ ꯑꯗꯨ ꯄꯨꯛꯅꯤꯡꯗ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯂꯤꯂꯥꯁꯤ ꯁꯤꯊꯔꯛꯑꯦꯅ ꯍꯥꯏꯅ ꯂꯧꯕꯤꯕ ꯌꯥꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯑꯗꯨꯃꯛ ꯍꯥꯟꯅꯒꯤ ꯆꯥꯡꯗꯨꯒꯤ ꯈꯣꯡꯖꯦꯜꯗꯒꯤ ꯇꯥꯗꯅ ꯆꯠꯂꯤ ꯀꯥꯏꯅ ꯂꯧꯕꯤꯕ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯃꯁꯤ ꯑꯩꯗꯤ ꯃꯁꯤ ꯁꯤꯙꯕꯅꯦꯅ ꯂꯧꯗꯦ ꯁꯤꯙꯕꯅꯦꯅ ꯂꯧꯗꯦꯗꯤ ꯀꯩꯒꯤꯅꯣꯗ ꯃꯁꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯁꯤꯙꯩꯗꯤ ꯍꯣꯏ ꯑꯃꯔꯣꯝꯗꯕꯨꯗꯤ ꯖꯁ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯖꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯋꯥꯏꯖꯔꯤꯕ ꯒꯥꯔꯤ ꯑꯗꯒꯤ ꯂꯥꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯩꯈꯣꯏꯅ ꯑꯥꯔꯠ ꯇꯧꯖꯔꯤꯕꯅꯤ ꯀꯂꯥ ꯇꯧꯖꯔꯤꯕꯅꯤ ꯀꯠꯊꯣꯛꯆꯔꯤꯕꯅꯤ ꯍꯥꯏꯗꯅꯁꯨ ꯃꯁꯤꯁꯤꯅ ꯑꯩꯈꯣꯏꯗꯤ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯏꯃꯨꯡ ꯄꯨꯅꯕꯒꯤ ꯂꯝꯕꯤ ꯑꯃꯁꯨ ꯑꯣꯏꯔꯛꯄ ꯍꯥꯏꯔꯤꯕꯁꯤꯗ ꯑꯩꯈꯣꯏꯅ ꯃꯥꯡꯉꯤꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯈꯤꯇꯪ ꯑꯩꯈꯣꯏꯅꯁꯨ ꯌꯦꯡꯉꯛꯇꯕ ꯌꯥꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯊꯕꯛ ꯁꯨꯔꯤꯕ ꯁꯤꯟꯃꯤ ꯑꯃꯒꯤ ꯂꯦꯞꯄꯤꯕ ꯃꯥꯒꯤ ꯃꯃꯜ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯕ ꯃꯃꯜꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯐꯪꯖꯔꯤꯁꯦ ꯍꯥꯏꯔꯤꯕ ꯃꯃꯜꯗꯨ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯒꯤ ꯁꯥꯎꯟꯒꯤ ꯑꯗꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯒꯤ ꯗꯥꯏꯔꯦꯛꯇꯔꯒꯤ ꯔꯥꯏꯇꯔꯒꯤ ꯃꯌꯥꯝ ꯑꯃ ꯆꯪꯉꯛꯄ ꯁꯤꯒꯨꯝꯕ ꯄꯩꯁꯥ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯂꯤꯂꯥ ꯑꯃ ꯁꯥꯒꯠꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤꯅꯤꯗꯣ ꯁꯤꯁꯤꯡꯁꯤꯒꯤꯁꯤꯁꯨ ꯄꯩꯁꯥ ꯑꯗꯨꯝ ꯌꯥꯎꯗꯕꯗꯤ ꯌꯥꯗꯕ ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤꯡꯁꯦ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯄꯩꯁꯥꯕꯨꯗꯤ ꯈꯔ ꯆꯥꯎꯈꯠꯂꯦ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯑꯃꯗ ꯐꯧꯁꯤ ꯁꯪꯕꯥꯏ ꯑꯃꯗ ꯁꯤꯀꯤ ꯑꯅꯥ ꯑꯃ ꯄꯤꯔꯝꯃꯦ ꯑꯩꯈꯣꯏ ꯄꯥꯎ ꯇꯥꯖꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ 1,000 ꯃꯊꯛ ꯌꯧꯔꯝꯃꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯁꯨ ꯉꯍꯥꯟꯋꯥꯏ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯅ ꯌꯥꯎꯖꯔꯛꯄ ꯃꯇꯝꯗ ꯂꯨꯄꯥ 8,000-9,000ꯒ ꯂꯧꯔꯝꯃꯤ ꯑꯩꯈꯣꯏꯅ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ 15,000ꯒ ꯌꯧꯔꯛꯏꯁꯤ ꯃꯥꯒꯤ ꯃꯇꯝꯁꯤꯒꯤ ꯍꯣꯡꯉꯛꯏꯕ ꯑꯍꯣꯡꯕꯁꯤꯅꯅꯦꯅ ꯈꯟꯖꯩ ꯑꯗꯨ ꯃꯁꯤꯅ ꯃꯔꯝ ꯑꯃ ꯑꯣꯏꯈ꯭ꯔꯒ ꯃꯁꯤꯅ ꯂꯤꯂꯥ ꯍꯦꯛꯇ ꯁꯤꯗꯩ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯃꯇꯝ ꯂꯩ ꯂꯤꯂꯥꯁꯦ ꯑꯩꯗꯤ ꯁꯤꯖꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ
ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯇꯧꯕꯤꯔꯤꯕꯁꯤꯡꯅ ꯍꯥꯏꯇꯥꯔꯦꯀꯣ ꯂꯤꯂꯥ ꯇꯧꯕꯤꯔꯤꯕꯁꯤꯡꯅ ꯂꯤꯂꯥꯁꯤꯗ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯈꯜꯂꯛꯇꯕ ꯍꯣꯏ ꯃꯁꯤꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯅꯦꯅ ꯈꯟꯖꯩ ꯑꯩꯒꯤ ꯃꯔꯝꯗꯗꯤ ꯑꯗꯨꯗꯨꯅ ꯂꯤꯂꯥ ꯇꯧꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯑꯩꯅ ꯇꯧꯖꯒꯔꯤꯕ ꯊꯕꯛꯁꯦ ꯑꯩꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯝꯕꯤꯅꯤ ꯈꯜꯂꯒ ꯃꯁꯤꯗ ꯊꯋꯥꯏ ꯆꯪꯅ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯅ ꯊꯕꯛꯁꯦ ꯇꯧꯃꯤꯟꯅꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯨꯒꯤ ꯃꯃꯜ ꯁꯣꯏꯗꯅ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯄꯤꯕꯤꯒꯅꯦꯅ ꯈꯜꯂꯤ ꯑꯗꯨꯅ ꯊꯋꯥꯏ ꯆꯪꯅ ꯇꯧꯔꯤꯕꯁꯤꯡ ꯃꯄꯥꯡꯒꯜ ꯀꯟꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯑꯗꯨꯃꯛ ꯑꯗꯨꯝ ꯃꯁꯥꯅ ꯑꯗꯨꯝ ꯃꯤꯅꯁꯨ ꯄꯥꯝꯕꯤꯕ ꯑꯣꯏꯌꯦꯕ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯥꯔꯇꯤꯁꯁꯤꯡꯒꯤꯁꯨ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯕꯨꯗꯤ ꯂꯩ ꯃꯅꯤꯄꯨꯔꯗ ꯑꯥꯔꯇꯤꯁ ꯌꯥꯝꯗꯦ ꯃꯤꯅ ꯄꯥꯝꯕꯤꯕ ꯑꯗꯨ ꯃꯤꯅ ꯄꯥꯝꯕꯤꯗꯕ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯃꯤꯅ ꯄꯥꯝꯕ ꯅꯠꯇ꯭ꯔꯒ ꯄꯥꯝꯗꯕꯅ ꯄꯥꯝꯃꯝꯗꯕ ꯃꯤ ꯑꯃ ꯉꯁꯤ ꯄꯥꯝꯃꯛꯏꯁꯤ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯍꯣꯠꯅꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯅꯦꯕ ꯄꯥꯝꯃꯛꯏꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡ ꯂꯤꯂꯥꯗ ꯆꯪꯕꯤꯔꯤꯕ ꯑꯥꯔꯇꯤꯁ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯃꯉꯥꯟ ꯃꯁꯤꯃ ꯀꯝꯄꯜꯁꯔꯤ ꯌꯥꯎꯕꯤꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯊꯕꯛꯁꯤꯗ ꯑꯩ ꯃꯁꯤꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯍꯤꯡꯅꯅꯕ ꯂꯝꯕꯤꯅꯦꯅ ꯈꯜꯂꯒ ꯊꯋꯥꯏ ꯆꯪꯅ ꯑꯗꯨꯗ ꯊꯕꯛ ꯇꯧꯕꯤꯔꯒꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯆꯧꯕ ꯊꯥꯖꯕ ꯂꯩꯖꯩ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯃꯁꯤ ꯑꯌꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨꯅꯤ ꯇꯔꯥꯏ ꯇꯔꯥꯏꯕ ꯂꯥꯏꯊꯣꯛꯄ ꯍꯥꯏꯁꯤꯗꯕꯨ ꯃꯥꯏ ꯄꯥꯛꯍꯟꯗꯦ ꯑꯗꯨꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯏ ꯄꯥꯛꯄꯤꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯇꯥꯔꯗꯤ ꯏꯁꯥꯅ ꯄꯨꯛꯅꯤꯡ ꯍꯛꯆꯥꯡ ꯌꯥꯎꯅ ꯑꯃꯗꯤ ꯑꯩ ꯏꯁꯥꯒꯤꯅꯤ ꯈꯟꯅ ꯃꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃ ꯀꯠꯊꯣꯛꯄꯒꯤ ꯊꯕꯛꯁꯤꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯁꯨꯝ ꯃꯤꯅ ꯊꯥꯗꯔꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗꯗꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯖꯔꯤꯕ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯑꯃꯅ ꯂꯤꯂꯥꯁꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯅꯍꯥꯟꯗꯒꯤ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯆꯩ ꯃꯁꯤ ꯋꯥꯐꯝꯁꯦ ꯍꯧꯖꯤꯛ ꯃꯥꯌꯣꯛꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯗ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨ ꯑꯃꯅꯤ ꯍꯥꯏꯖꯒꯦ ꯆꯍꯤ ꯆꯨꯞꯄ ꯂꯤꯂꯥ ꯁꯥꯟꯅꯗꯦ ꯂꯤꯂꯥ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯍꯥꯏꯕ ꯑꯩꯈꯣꯏ ꯐꯧ ꯂꯣꯛꯂꯛꯄ ꯃꯇꯝ ꯑꯗꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯇꯝ ꯈꯤꯇꯪ ꯏꯪꯉꯛꯄ ꯅꯣꯡ ꯆꯤꯡ ꯀꯪꯉꯛꯄ ꯃꯇꯝ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯔꯗꯤ ꯂꯤꯂꯥ ꯄꯥꯔꯇꯤꯅ ꯃꯁꯥꯅ ꯂꯤꯂꯥ ꯂꯦꯞꯆꯩ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯇꯝꯗ ꯂꯦꯞꯅꯩ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛ ꯊꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯂꯤꯂꯥ ꯑꯗꯨꯝ ꯇꯧꯔꯤ ꯂꯤꯂꯥ ꯊꯤꯡꯉꯛꯇꯦ ꯑꯩꯈꯣꯏ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯑꯗꯨꯝ ꯇꯧꯔꯒ ꯃꯊꯪ ꯃꯊꯪ ꯍꯧꯔꯛꯇꯅ ꯂꯩ ꯀꯌꯥ ꯑꯃꯔꯣꯝ ꯑꯗꯨꯝ ꯍꯧꯈꯤ ꯂꯤꯂꯥ ꯑꯁꯤꯕꯨ ꯏꯊꯛ ꯏꯔꯥꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯗ ꯀꯨꯝꯍꯩ ꯍꯔꯥꯎ ꯃꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯃꯃꯤꯡꯗꯨ ꯄꯟꯖꯔꯨꯗ꯭ꯔꯒꯁꯨ ꯏꯊꯛ ꯏꯔꯥꯡ ꯑꯃꯁꯨꯡ ꯃꯁꯤꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯅꯠꯇ꯭ꯔꯒ ꯌꯥꯝꯅ ꯃꯁꯤ ꯃꯤ ꯈꯟꯅ ꯆꯩꯅꯅꯕꯒꯤ ꯏꯔꯥꯡ ꯑꯃꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯄꯨꯔꯀꯥꯟꯗ ꯂꯤꯂꯥꯁꯦ ꯇꯣꯏꯅ ꯊꯤꯡꯕꯤꯕꯁꯦ ꯃꯁꯤ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯑꯩ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤ ꯌꯥꯝ ꯀꯟꯅ ꯑꯩꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯤꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯨꯃꯥꯡ ꯂꯤꯂꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯁꯨꯃꯥꯡ ꯂꯤꯂꯥ ꯀꯥꯎꯟꯁꯤꯜꯒꯤ ꯑꯍꯟꯁꯤꯡꯗꯁꯨ ꯑꯩꯅ ꯃꯁꯤ ꯑꯗꯨꯝ ꯑꯩꯅ ꯑꯅꯝꯕ ꯃꯇꯝꯗ ꯎꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯖꯕꯅꯤ ꯑꯗꯨꯒ ꯃꯁꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯅꯩꯅꯔꯤꯕ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯩꯈꯣꯏꯕు ꯇꯥꯕꯤꯕ ꯈꯔ ꯈꯛꯇꯪꯅ ꯅꯨꯡꯁꯤꯕꯤꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯗꯕꯗꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯁꯤꯗ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯑꯆꯧꯕ ꯆꯠꯅꯕꯤ ꯑꯃꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗ ꯑꯃꯅ ꯍꯥꯏꯕ ꯑꯃꯅ ꯇꯥꯟꯅꯗꯕ ꯑꯃꯒꯤ ꯊꯥꯖꯕ ꯑꯃꯅ ꯃꯥꯡꯍꯟꯕ ꯊꯥꯖꯕ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯑꯩꯅ ꯇꯧꯅꯤꯡꯕ ꯈꯔ ꯑꯗꯨꯝ ꯇꯧꯈꯤꯕꯗ ꯀꯩꯁꯨ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯗꯕ ꯂꯝꯗꯝꯅꯦꯅ ꯈꯟꯖꯩ ꯃꯁꯤ ꯄꯨꯝꯅꯃꯛꯄꯨ ꯀꯣꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯕꯨ ꯀꯣꯛꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯑꯆꯧꯕ ꯄꯣꯂꯤꯁꯤ ꯑꯃ ꯁꯦꯝꯕ ꯑꯃ ꯆꯪꯒꯅꯦꯅ ꯈꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯁꯟꯁꯤ ꯉꯥꯎꯔꯗꯤ ꯐꯨꯔꯒ ꯁꯟꯁꯤ ꯃꯥꯒꯤ ꯀꯩꯅꯣꯃ ꯇꯧꯔꯒ ꯐꯥꯅꯕ ꯍꯣꯠꯅꯔꯤꯅꯦꯕ ꯍꯥꯏꯔꯤꯕ ꯄꯨꯝꯅꯃꯛꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯊꯤꯡ ꯑꯔꯥꯛꯀꯤ ꯀꯔꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯃꯨꯛꯇꯪ ꯐꯝꯃꯤꯟꯅꯔꯒ ꯃꯁꯤ ꯀꯌꯥꯝꯅ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯣ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤꯅ ꯀꯔꯥꯏꯐꯥꯎꯕ ꯃꯤꯉꯣꯟꯗ ꯀꯥꯟꯅꯕ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤꯗ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗ ꯀꯌꯥꯝ ꯀꯥꯟꯅꯕ ꯄꯤꯔꯤꯕꯅꯣ ꯅꯠꯇ꯭ꯔꯒ ꯀꯥꯟꯅꯗꯕ ꯄꯤꯔꯤꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯤꯡꯕꯤꯔꯤꯕꯁꯤꯡꯁꯤꯅꯁꯨ ꯃꯣꯏꯁꯨ ꯑꯆꯨꯝꯕ ꯑꯃ ꯂꯩꯅ ꯊꯤꯡꯉꯛꯏꯅꯤ ꯃꯣꯏꯅ ꯊꯤꯡꯉꯤꯁꯤꯁꯨ ꯑꯆꯨꯝꯕ ꯑꯃ ꯂꯩꯅ ꯊꯤꯡꯉꯤꯅꯦꯕ ꯃꯣꯏꯒꯤ ꯑꯆꯨꯝꯕꯗꯣ ꯑꯩꯈꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥ ꯈꯛꯇꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯑꯆꯨꯝꯕ ꯑꯃꯅꯦꯅ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗꯨꯗꯨꯅ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛꯁꯤꯡꯁꯦ ꯑꯔꯥꯟꯕ ꯃꯌꯥꯝꯅ ꯊꯠꯂꯒ ꯃꯁꯤ ꯈꯠꯅꯅꯕꯒꯤ ꯑꯆꯧꯕ ꯃꯆꯥ ꯑꯃ ꯑꯣꯏꯕꯅꯤꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯀꯃꯦꯟ ꯌꯥꯝ ꯄꯤꯖꯅꯤꯡꯗꯦ ꯇꯧꯕꯇꯕꯨ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯈꯜ ꯈꯟꯃꯤꯟꯅꯕ ꯇꯥꯃꯤꯟꯅꯕꯒꯤ ꯑꯆꯧꯕ ꯄ꯭ꯂꯦꯠꯐꯣꯝ ꯑꯃꯗꯤ ꯆꯪꯉꯦꯅ ꯈꯟꯖꯩ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯌꯥꯝ ꯄꯥꯡꯊꯣꯛꯆꯕ ꯉꯁꯤꯒꯤ ꯄꯥꯡꯊꯣꯛꯆꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯤꯂꯥ ꯃꯌꯥꯝꯒꯤ ꯂꯩꯔꯤꯕ ꯗꯣꯜꯒꯤꯗꯤ ꯑꯩꯈꯣꯏ ꯀꯥꯎꯟꯁꯤꯜꯒꯤ ꯃꯤꯍꯨꯠ ꯑꯃꯅ ꯋꯥꯍꯩ ꯑꯃꯅꯤꯈꯛ ꯐꯣꯡꯗꯣꯛꯈ꯭ꯔ ꯂꯣꯏꯔꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯒ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯣꯠꯇꯤ ꯐꯣꯡꯗꯣꯛꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯂꯩꯖꯗꯦ ꯂꯤꯂꯥꯁꯦ ꯁꯨꯃꯥꯏꯅ ꯁꯥꯟꯅꯕ ꯂꯥꯛꯄ ꯐꯦꯁꯇꯤꯚꯦꯜꯒꯤ ꯂꯤꯂꯥ ꯑꯃ ꯎꯠꯄ ꯑꯃꯗꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯅ ꯁꯤꯒꯨꯝꯕꯒꯤ ꯏꯁꯨ ꯑꯃꯗ ꯍꯧꯖꯤꯛ ꯌꯨꯇ꯭ꯌꯨꯕꯀꯤ ꯈꯨꯠꯊꯥꯡꯗ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯃꯣꯠꯁꯤꯁꯨ ꯈꯪꯍꯟꯅꯤꯡꯕꯅꯤ ꯃꯁꯤꯅ ꯂꯩꯄꯥꯛ ꯑꯃꯒꯤ ꯂꯦꯞꯂꯛꯂꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯋꯥꯐꯝꯗ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯃꯊꯛ ꯊꯪꯖꯕꯒꯤ ꯋꯥꯐꯝ ꯅꯠꯇꯕ ꯈꯟꯅꯃꯤꯟꯅꯕ ꯑꯃꯈꯛ ꯆꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯝꯅ ꯍꯥꯏꯖꯔꯕꯗ ꯍꯧꯖꯤꯛꯁꯤ ꯊꯥ ꯑꯅꯤꯅꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 1ꯗꯒꯤꯅ ꯃꯥꯔꯆ 19ꯐꯥꯎꯁꯤ ꯊꯥ ꯑꯅꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯦꯕꯀꯣ ꯃꯁꯤ ꯇꯁꯦꯡꯅ ꯂꯦꯞꯇꯕ ꯌꯥꯗ꯭ꯔꯕꯅꯤ ꯂꯦꯞꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅꯐꯥꯎ ꯂꯦꯞꯅꯕꯒꯤ ꯍꯥꯏꯅꯈꯤꯕꯗꯒꯤ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤ ꯌꯥꯅꯈꯤꯕ ꯑꯗꯨꯅ ꯃꯁꯤꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯑꯣꯏꯕ ꯃꯣꯠ ꯑꯃꯁꯨ ꯄꯨꯊꯣꯛꯅꯅꯕꯅꯤ ꯍꯥꯏꯖꯔꯤꯕꯁꯦ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯒꯤ ꯐꯦꯁꯇꯤꯚꯦꯜꯗ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯤꯂꯥꯗꯣ ꯑꯃꯨꯛꯇꯪꯒ ꯂꯤꯂꯥꯗꯨꯒꯤ ꯃꯃꯤꯡꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯇ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯀꯂꯥ ꯑꯦꯀꯥꯗꯃꯤꯅ ꯁꯤꯟꯕ ꯂꯥꯛꯂꯤꯕ ꯇꯥꯡ 22ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜꯁꯤꯒꯤ ꯅꯨꯄꯥꯒꯤ ꯀꯥꯡꯂꯨꯞꯀꯤ 6ꯅꯤ ꯆꯟꯕ ꯅꯨꯃꯤꯠ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ
ꯇꯥꯡ 7 ꯍꯣꯏ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯇꯥꯕ ꯃꯇꯝꯗ ꯃꯃꯤ ꯑꯥꯔꯇꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯄꯨꯊꯣꯛꯆꯒꯗꯧꯔꯤꯕ ꯍꯣꯏ ꯃꯅꯥꯎꯕꯤ MM ꯅ ꯏꯕꯤꯕ ꯍꯣꯏ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯅ ꯗꯤꯔꯦꯛꯁꯟ ꯄꯤꯕꯤꯕ ꯍꯣꯏ ꯔꯣꯃꯤ ꯃꯩꯇꯩꯅ ꯏꯁꯩ ꯃꯌꯦꯛ ꯏꯕꯤꯕ ꯍꯣꯏ ꯑꯃꯁꯨꯡ ꯋꯥꯔꯦꯄꯝ ꯇꯣꯝꯕꯅ ꯃ꯭ꯌꯨꯖꯤꯛ ꯄꯤꯕꯤꯕ ꯍꯣꯏ ꯅꯨꯡꯁꯤ ꯂꯧꯅꯝꯕꯤ ꯍꯥꯏꯔꯤꯕ ꯂꯤꯂꯥ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ ꯇꯣꯞ ꯇꯣꯞꯄ ꯃꯈꯜꯒꯤ ꯃꯍꯥꯎ ꯑꯃ ꯇꯪꯕꯤꯌꯨ ꯍꯥꯏꯗꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜ ꯑꯁꯤ ꯊꯝꯖꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯂꯤꯂꯥꯁꯤꯁꯨ ꯀꯥꯎꯕꯤꯒꯅꯨ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯖꯈꯤꯕꯗꯣ ꯌꯥꯎꯁꯪꯒꯤ ꯂꯤꯂꯥꯗꯁꯨ ꯍꯥꯏꯕꯤꯔꯛꯎ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯤꯂꯥꯒꯤꯗꯤ ꯂꯤꯂꯥꯔꯣꯏꯁꯤꯡꯒꯤꯗꯤ ꯂꯤꯂꯥꯁꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯋꯥꯏꯕꯤꯌꯨ ꯌꯦꯡꯕꯤꯌꯨ ꯑꯃꯨꯛꯇꯪ ꯂꯤꯂꯥꯁꯤꯒꯤ ꯃꯍꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯁꯤꯟꯖꯔꯤꯕꯁꯤꯁꯨ ꯃꯁꯤꯅꯤ ꯑꯗꯨꯒ ꯇꯁꯦꯡꯅꯃꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥꯁꯤ ꯐꯦꯁꯇꯤꯚꯦꯜꯁꯤꯗ ꯌꯦꯡꯍꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯗꯣꯝꯒꯤ ꯁꯨꯃꯥꯡꯗ ꯌꯦꯡꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯊꯤꯡꯕꯁꯤꯇꯪꯒ ꯃꯁꯤꯒꯤ ꯊꯤꯡꯕꯁꯤꯇꯪꯒ ꯈꯟꯅꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯤꯡꯕꯤꯗꯅꯕ ꯈꯔꯁꯨ ꯃꯗꯨ ꯊꯤꯡꯕꯒꯤ ꯑꯣꯏꯔꯒꯁꯨ ꯀꯔꯤ ꯌꯥꯝ ꯄꯪꯁꯥꯡ ꯁꯥꯡꯗꯅ ꯊꯤꯡꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯍꯥꯏꯕ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯍꯟꯕꯤꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯥꯟꯅꯍꯟꯕꯤꯗꯕ ꯑꯗꯣ ꯑꯩꯈꯣꯏ ꯑꯣꯖꯥ ꯒꯨꯔꯨꯖꯤꯡꯅ ꯍꯥꯏꯔꯝꯃꯤ ꯃꯁꯤ ꯉꯥꯏꯍꯥꯛꯇꯪ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯄꯨ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯥꯟꯅꯩꯌꯦꯅ ꯑꯗꯨꯅ ꯃꯁꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯂꯤꯂꯥ ꯌꯥꯎꯖꯔꯤꯕ ꯑꯥꯔꯇꯤꯁꯁꯤꯡꯁꯤꯒꯤ ꯇꯣꯉꯥꯟꯕ ꯁꯔꯀꯥꯔꯅ ꯄꯣꯂꯤꯁꯤ ꯑꯃ ꯂꯩꯕ ꯅꯠꯆꯗꯦ ꯅꯠꯆꯗꯦ ꯃꯁꯤꯗꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯃꯤꯡ ꯆꯟꯅꯅꯕ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕꯒꯤ ꯍꯥꯏꯇꯥꯔꯦ ꯎꯅꯖꯔꯤꯕꯅꯤ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯨ ꯑꯩꯈꯣꯏ ꯑꯗꯣꯝ ꯑꯗꯣꯝꯅ ꯑꯣꯐꯤꯁꯇ ꯀꯥꯕꯤꯔꯤꯕ ꯇꯣꯂꯣꯞ ꯐꯪꯕꯤꯔꯤꯕ ꯑꯗꯨꯃꯥꯏꯅ ꯍꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯃꯁꯤꯅ ꯍꯤꯡꯅꯕ ꯑꯩꯈꯣꯏꯒꯤꯁꯨ ꯀꯩꯅꯣꯝ ꯑꯣꯏꯖꯔꯤꯕꯅꯤ ꯑꯗꯒꯤ ꯑꯗꯨꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯕꯤꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯈꯛꯇꯪ ꯁꯣꯔ ꯍꯣꯟꯕ ꯂꯦꯞꯄꯣꯏꯗꯣ ꯃꯗꯨ ꯆꯞ ꯆꯥꯅ ꯑꯣꯏꯔꯦ ꯃꯗꯨꯅ ꯃꯁꯤꯝꯇꯪ ꯈꯟꯅꯕꯤꯅꯕ ꯅꯣꯂꯨꯛ ꯅꯤꯡꯁꯤꯡꯖꯔꯤ ꯃꯁꯤ ꯄꯨꯟꯅꯃꯛ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯗ ꯂꯤꯛꯃꯥꯕꯝ ꯗꯦꯅꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯁ꯭ꯇꯨꯗꯤꯑꯣꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯇꯅ ꯁꯨꯃꯥꯡ ꯂꯤꯂꯥ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯤꯂꯥꯁꯤꯁꯨ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯖꯔꯒꯅꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯄꯁꯤꯒꯤꯗꯃꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯩꯒꯤ ꯃꯔꯨꯞ ꯖꯦꯝꯁ ꯑꯃꯁꯨꯡ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯁꯨ ꯍꯟꯅ ꯍꯟꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯊꯥꯒꯠꯆꯔꯤ